27, 28, 29, 30. Khongkap 30 muk thangbado chahi kunthra changlabagum phawhalli. Mate kharadu chatpada thangliba khongthangdo kayam wakhiba. Yumgi changfam thong manakta lepi magi shopping bag singdo pulap paiduna lerami. Ngasai YAICHENBA changlakpada thanamba oiramgani. YAICHENBA machu angangba firol. Ngasidi aigi favorite color red dress ngakta loin leidoini. 8 say nangna pamjaba number ne habadaine. Aigi pamjaba machu gi dress nangi pamjaba masing nipan leirini. Makhada leiriba bag to ama paikhattuna manungde yauriba dress to khangching thoi. Khutna thengbada maisa phawbagum laktana langkhibani. Ama muk paikhatli langthoi. Atopa amaso mathang loinama ichai chairi mafamdo adubu na chungde. Henadum khoirang halli henadum maisa phawhalli. Nungda chakliba mairiktuna akoibada leiriba singdu sumai wairakle. Khongkap launa thangduna amuk chenchat chatli. Chauna kheliba magi wardrobe tugi maikei damna chensulei. Magi angangba machugi dress ngakta hapa wardrobe tuni. Hangdoklubani adubu karim nabagum noksilei magi mataududa. Machu asinga sidi thamoidagi chentharakliba ikhengsiga pangkhak oire. Nakandagi drawer do makhut yetuna lami chingthoktuna manungda yauriba katidu puthore. Yeknaba tamna chensin bagum chongsele mangda leiriba phirol singduda. Katigi atumba machinduna phiduda hanjin thilli. Nokat taningdi nokano hedana nokano. Hangarda masan nana yaliba dress amamuk chingthoktuna katiduna drab chapthatli. Khangrana mibu karimnabana shirona siro nangda siro. Kaduda leiriba angangba machu khuding manghallage matagum segaire chaikhaire. Masado humangna supum chotle sauningi prok chakai. Magi damak khuding ngamgani khanjaruba ngasina pangal thoktabi oihalli. Malem sida machu haiba mahakse leiramdrabadi wari se atopa ma soidana oiramgani. Phazaba wari, nungaiba wari, nungshiba wari. Khallubada wakhal singduna khauri charam melakpagum phungale. Kaduda leiramba nungsitsu swai mangkhrabagum sor tatkadaure. Kadugi thongnau loinama khangdoktuna leiriba nungsit khujok amata oirabasu honjage haiduna hotnajabani. Khangde magi maikaida lepidrabara hene dum sor fungale. Angawbigum masado hairi gari sodu thire. Garage tamna chattuna magi convertible car do thong hangtoi. Nungsiki mang thana thodokhibani. YAICHENBA gari makholdu tabada pakhatna makholdugi maikaidi yengi. Khambasu nanghodre. Khambagi pangalse leikhidre. Khambagi maram karibo haigadawribano. Gari do speed yangna thauri liya. Akoibada yairi safuk kallaba nungsitso. Adubo phungatliba sidi fahanba ngamde. Gari gi thongnauso loina chingtharabani. Masado apenba poktraduna roof to so hangtoi. Ngasidi mamai su khumde. Mina ukhini haibagi chingnabasu leitre. Khetnaba leitre kanasu na chungdre. Humdoktuna fukdoktuna langthokningle thamoida lumthariba potlumse. Numit taramdaigi customer cricket inariba chinkraba maraktuda ruby magi khongliba fondo saurangnana kanano haiduna yengi. Thokliba mingduda khazik chingnaba phawi. YAICHENBA Liagi bodyguard ni call tawraklibase. Maram leitana kaishu call tawrakloi kari thoklaba zatno. Lia bu kari tawraba zatno. Wakhal ningjing mangjing call du hek paikhatke tawbadani. Menel makholduga yansinna takhiba gari makholduda ruby tawramba khuding chap lepi. Paikhatke tawramba calldu su paikhat khidre. Magi assistant da thabak singdu sinaram laga hatho pakhatna maningi kadu tamna chenchat chatli. Khalambadu oiramle chingnarambadu chumle. Kairaba sakfam amaga loinana lepammi magi thongjinda. Machi lingda liptuna leiribi liyagi manakta ruby chensile. Wa mata haidana mathanungda chetna konsile. Ngasaidagi thingatuna phajinduna thamlamba sordo liyat tapna sangna apanba leita hontore. My peace, my sanctuary, my safe heaven. Chetna konsindana kokta tapna nanbiba khuding
awaba machet ama maying tahanbagum phawhalli. Phone do mu khonglakpada Ruby thuna fat muthatli. Kanano haiba khangladuna mamai khajik leithokdaga hatho hatho namki aigi nakta leire haina message ama loiraduna amuk mamai leishilakduna liyabu chetna konsele Wakhal da sonjai aigi nakta aigi fana kuina makhoi ani do wa machet amata ngangnadana le khonjal thoktrabaso wa ngangdrabaso khuding maktai khuding makhangi haibagum upsilamba mamai do liya tapna nongkhale sorsu chaning tana hole hojikte Ruby su liya da yengduna chaglambra kai chaninge masini masi khaktani wahang sidagi hena ahenba atai hangba ngamjade hanglurabasu paukhom phangloi haina su khangbagini chaning de haibagum liya mangakto fatfat haire makha tana amu makhoi ani do wangangnade ngairi Ruby su liya na wanganglakpa ningjai liya su Ruby na wahang atai hanglaktrabadi fanida haina khangde handakti Ruby da wafam si haiba ngamde ngamdabagi maramduna karibu oiribano kolambadu thadokduna liya nakanda thariba phamungduda tumin ka khatuna fami Ruby sumanak changsinduna famthai nang thabak lorabo customer sing amta laktabra la aga kaidowe haige aina handak angang ama hire tawbodo aduda sinaramban angang do thabak tawba hobada sungairi makok ngawramoidro ai sida sum lairamge chalo nang chatloba wahai singduda Ruby liya da suklap yeng aduba liya na haibada Ruby na indaba ngamgadra manaktagi lapthok haningdrabasu liya gi anam kanbani ngaiduna Ruby ka adudagi thoklei ngasidi kharangana loishilas nang subo thazar ahoi Ruby magi assistant da onsingduna haikibani leiriba customer kharado thuna serve tawduna lonsinaba hotnari tawfam khangdaba kangaunaba matamda changjaphamni marup haibase ngasai ayuk hero taptai saramaga aina call tawbadasu supai pekhalaktraga hojikta aigi nakta amuk mangalai se kaiginoba manakta famdana ngangliba khagem babu na chungde fridge tagi lawthorakpa aying baising bottle du paiduna makhuttu su pangsin khrabagum machi lengda tuminle matawdu da khagem ba yaichenbagi lengchumda khajik induna kore oi kudorge habani ngasai ayuki matang do already biki hoina fanaba sinkhren haibani kashu khaluranu yaichenba paukhom amata pidana pariba bottle du thangatuna kut kut amukta da loishili ai mangon haikra ha kaibo kai haibano yarakta khajik ngangladuna hairakpani yaichenbagi wahai singdo khagem ba bhap ta adraduna mangonde yengduna hanglakpani yaichenba saurangnana khanglaw lawraga khumlei aina haidokhraiba aigi asingba masak mangonda haikraiba fana kuina lawsinba ngamde wahai singdo khagem ba yaichenbada dumak tingak tingak yengduna le kaino mangonda haide liyaro kai hariba asingba masak haide ngaikho nang madam juni gi machane haiba liyana khanglabra haisa nakalamada phaidokhraba khagembagi wakhal du taraga yaichenba sor sangna hontoi adunate aigi phibam aigi asoiba aigi asonba wahai khara du tabadagi bahab tare karino haibado khagemba magi maru ngarang na handa tinarakpa natte aduga liyaso machengum loinarakpa kuirabani makhoi ani gi marakta leiriba nauna chukhalakpa mairido khagemba udaba natte khangdaba natte adudi manadi liyanadi kai hai wahangduda yaichenba khasik nokladuna khaiba haironi masu ataigum chapmane mamai leidana adum chenkredana thazadabagum wahai singdo khagemba tuminna yaichenbada yengduna le maduda mu yaichenba makha tare aina wado he khaibaga kyamda haramdana dum chatkre gari thodo chatkibani magi mamanabi Rubina magi manakta lei sinida ojaba thiba matam nangna so haikibada madi ising fawba events water khaktamak thai maga loinaba khudingmak magumna magun leigadabane haina maga mapa chade khanglakwa mikupta adum chenkhiba taban
Khagemba nakanda leiriba isingdo glass ama heiraga khara thai. Yaichenbada onsinduna khanglau laurai. He ngaba apang nang mukpangba mi sai thengnadri. Ising na ising, pot na pot, mi na mi. Nang ba ising lo, ha? Hanamakti Yaichenba tumin tingak yengduna lay. Amuk sumakata na Khagemba na chire. Nupi dine. Moina haiba, moina tobado. Opposite ni kaina hainabado kem khangdro na, ha? Kem khangdraba. Chin credo tanaba yadraba. Koino, koy opposite no. Nang ne hena ngaukre. Yare. Hey, Lia do aiga hek pukminabay chalgumani. Ay magi magun chap chana khang. Mana holi ba sor phao karamba mai kaido holi haiba khangba mi ne ise. Wahay do da Yaichenba amuk tumin le. Mamay non tharaga murum sonduna tapna khumle. Tanagi budi khanbani. Aduda nahan mukta mona magi mamanabi ki manakta chatpa oiradi tanaga no haiba duda tokpani. Mara lairaba magum tawfam khangda famliba Yaichenba gi matawbu uraga Khagemba sanungai taba phawe. Magi shooting sohrani haidaine tanja sidamu. Chumi Lia gi comeback oigadawriba magi film do hangchittagi shooting haugadabani. Magi shooting da focus tawgadaba matamsida aina maram oiraga ida sum naksinaradi sidagi henba kari thoklakani khangde. Labkhrasan sauduna ibu hainadrabadi maduna hena pharani. Wahay sing du tabada Khagemba Frank Saugale. O gadha confirm. Ngasai de mina haise bhabta deba. Yare. Nang yumde am thun chakro. Yam yening dreba. Arimba de inai tanani. Yaichenba fuk haugale. Law dude. Mathaka kalo. Wahay sing se hairam laga Yaichenba mathakta kakhe. Mana chatlibado top floor da leiriba boxing gym da nikhangi. Ngasidi Yaichenba mawongamani. Masida boxing thinarurabadi Khagemba fibam ama tararoi khangi. I hayang commercial su dam lay. Ngasigi de yarni. Law hawi Khagemba mathakta kakhatkiba Yaichenba bo tanaba haiduna. Pocketagi phone do puthoktuna boboda call tawraga ngasi thokliba thodok singdo Khagemba samlapna wari tamlami. Manungda sanariba kumhai sina karino mapanda sanariba lila sina karino. Kumhai sida angawbagum yauriba sanaroi sing sina kana kanano. Yaichenba boxing ring duda mathanda lepi. Khagemba lakpra haiduna ngai hak ngai. Lakmandraba duda ring duda githore saurangnana phuritu lauthoi. Urai Liana magi pambomda napkiba benetto. Nakanda yaliba sandbag sing duda kinna choplangna thilli. Sor sang na hontoi. Wakhal duna thainaba hotnabani. Sak udaba nungshidaba misak amada tainabagum kana thinbagum. Awaba khangda Yaichenba sandbag to the thindatli. Masado sor thabet holi. Narumda bang sagatuna fauriba omchaknaba iholduni fuktokpa ngamdribasi. Fana kuina sandbag to the tainaraba matung masado pop taraduna nakanda famthai. Mamitu tapna uishinduna pukning fathajanaba hotnajari. Bakery gi thongdo hatho lonsinduna thongda close haina thetlam laga maningi ka adomda ruby chenchat chatle. Thongdo tapna hangdoktuna changlei. Urai phamungda angang machagum isisi na tumlibido. Mamaido makhutna khazi khumjinduna ningai da tumli. Ningsingle imahakna ahanba liyabu ukhiba numitto. Asamna numitto so mamaido khumjin khibani. Mishna magi Mishna duni ahanba ukhiba. School gi ahanba kaba numitni anoba classroom anoba library aduga anoba maithong amaso. School bus to ahanba numit oibagira nganna lakhibani. Bell tagadaba watli haiduna last bench ta famlaga thongnaw da mai khazik onsinduna fambani. Bus amamuk lakduna tonglakpa mahairoi singdo paring lengduna changnare. Changfamda ojana uniform subra haiduna check tawbada makhoidu ngaihak chap leptuna ngainai. Hana okraba maithong ngaktani adubu khwaidagi maning thangbada leplibi mangonda mityeng tarubani. Anoba saktamni. Ikai bagum magi mangda leplibidugi marumda mamai khasik non thaduna lepado. Mishna magi Mishna duna koina tathak yenglakpado. Mityeng tarakpado mana michana khiba mikupto. Best 3 seconds of my life. Ikai duna amuk migi marumda lot khibado. Mishna dubo koitan tanaduna thizakhibani. Karigino khangde
Apunba maithongdu natrabasu Mishna dutang oirabasu yengjeningkibani. First period to maths thokpagi bit leita notebook phaktoktuna yenglingai manakta mi ama fat lepsilakpagi mami taki. Mi kanamtana yettanaba haiduna last bench ta tongana famlaga kanano mug yetpa laklibasi haiduna saurangna mai leithorakpani. Sida mi leibra ai phamba yagadra. Mishna duni mahakni thangnaba mikupta magi apunba maithongsu ure. Wahang amakhak thoglakhi kokta laigi machara nangbo. Tumin leibaduda amuk makhata na hairakhi. Mamangda fampham amta leitre adoini. Kirup tawna nganglakpa magi khonjel duni. Khonjel duda mityeng duda khudi thikibani. Paukhum moina famlibadu kachin lomda changsili magi fampham piraduna. Mana nakanda hek phamlakpada kamdaunano Taylor Swift ki isaido maikai mari makta hauna tarakhi. I knew you were trouble when you walk in. Trouble. Maths ki oja changlaktuna nauna changlakpa mabo mayamda sakta khibani. Lia magi ming Lia. Nakanda hiplibi mana machi lingakpagi sahumduda time traveling tawruba wakhaldo kaihanki. Rubia unge tharage. Tomlubagi isu sugat na hanglakpani. Khangde sugat lasu yengningi paithok lasu yengningi. Thengi numita khiba kuir puglambro. Tumge su pughangna tungano phatteba kainom sembiraki. Angang machagum mamitu noiraduna khazik hawatlaga phami. Chocolate hot choco. Hoi semaki ngangayarmuko. Mana pamjaba hot chocolate to semluraga Ruby amuk Liagi manakta lai. Mangduna leramba Liagi matawbu uraga thamoida mayi ma chetkibagum phawi. Se khara saban tapna thauko. Ruby gi khonjal tabada manglambado khangpre khangi. Ruby dagi hot choco hapliba maktu lawi. Makhoi animak phamong mathaktuda pulap phammi. Wade matangangnade hangbangamde hodokpa sutali. Hot choco do Lia amurak anirak phu kami. Thorakliba chocolate ki nungsiba manamdo amuktang sor sangna chingsinduna nami. Chinbalda tapna thangatuna khazik chinglaga mahau lawi. Chimbal machido khazik chingkhatkibado Ruby gi wakhalnara haifeti uhawi. Ngasi magi manakta lakpadagi Liagi minok udri. Minok tuba ugani hairabadi hot choco lising semlabasu semge khali. Nongzabi nang su thoraklo amuba nongi mapaisi aidi yengingba phaude. Lia hot choco su thakpa loiraduna nakangi side table duda thami. Masado khasik sithaduna hipthare. Nakanda famliba Ruby gi khwangda tapna koli mamitto ushinkhi. Rubia. Mi amagi wajabasa. Mi duna khangbidradi kari gane. Thazadaba wahang ama hanglakpaduda Ruby nakanda hiblibi Lia da ngakna yengi. Madi mamit ushanduna leirami munne yengjay wajay wazaribani ngasisu magi damak. Khangbide khanglaroidra khanglakhigadra. Khangbidrabasu kaide hotnariba kayasi topke ninglude. Khumningki paukhumdu maduma aduba wahangdo magi damak hanglakpa natte magi maramda hanglakpa natte. Khangki kanagi maramda kari matangda hanglibano haibaso. Khantharubada maduna hena khumningkide piningkide paukhumso. Thabagama tawbada kanaba kanadaba mangba tongba yengadi karbar waina tawrudana. Nangna tawridubu business ro. Ruby gi paukhumduda Lia khazik noklai mamitti pangthorakte mid hek pangthoklubada magi Mishna da tariba mami singdu khangkini haiduna pakhatpagira. Rubia tai US ki National Library of Medicine na research tawbada hot chocolate thakpase thamoi se heart se healthy oi halina hai. Wahai singdu tabada Ruby ngai hak tuminle khwangda koliba magi makhutto chetna paisele. Makhutna mamana pampomduda tapna nanbiri. Nangi thamoidubu yam warabrane. Paukhum pikhide Ruby gi wahangdo. Madugi mahutta sor asangba ma phuina hontore. Potharo ai leirisidi. Ruby mana famlibadu machi lengde. Lia su Ruby gi khwangda konduna aduma nakanda hippi.
kokta tapna tapna nanbiraduna mabu tumba themli. Tanglo thengba michik mirau khul ta draba matamdana heli thamoi sima khol hobasu. Heli ningai so ahingi achikpadana hena. Lebak prasagi ningai bu themgadra thamoi gi ningai bu themgadra khanfam khangda tumin phamli sakhen magi kada. Thabaksu chinbaga handakti koidusu kakpa sangdabagi phanadi sangaba male. Kayam sangabano yenge haiduna charge tawriba magi phone du tamna hogatuna jetli. Camera do on tawduna yengi. Koido sangba khaktang natana handakti angoba machu sumasing hengatlami. Matamgi matung inna saktam phawba awonba nairabani. Adubu thamoi madi awonba haiba wahaisi kawkhraba mali. Ngasisu ahongba leitri. Makhutna khadangi koido khajik naladuna mamaidu leithorappadani. Nakanda thamliba glass ki mamai oiba upu machado. Manungda naitong khilliba potsakto mamal tangba potsak natte adubu magi maphamdadi potsakto magi punsi warigi lamai amaga pangkhakni. Bottle ni glass ki bottle milkshake hapagi bottle. Hello? Hello, Sakhen. Taye beti, kidore. Nang thabak sangbra? Sangi. Kai lerage. Junido magi ningai do mukhauri. Ha, thubishna ba. Kidorage. Kai harino. Kai soru babudi nateda. Ada pharaka mata naraba. Kai no hekta hayo. Ai dogi. Mado. Milkshake thakninge na ningai do leri. Adusu yumda sembadu nataba. Order tawraga delivery tawhangadabasu hojik no orders accepted haidana yad. Aisu interview ma yawba chetkadabani. Nikita su moi pawunga thabak amagi marango hati de chathokre. Koina sangna liriba warido Sakhen bhab tare. Pulap samjillabada magi ningai do maning thunghanba ngamnaba mi leitre hairibani. Beti ai bhab tar yare tawragi. Phone du thamladuna Sakhen hatho hatho loisile. Thokiba nongdam thiba thodoktugi matung tha taruk muk pharaklabani. Fana kuina depression su naduna leirurabani. Khara fibam phagattuna mi loina ba yarakpagi matamduni. Magi haibabu mana ningai ama tawbada madu phangdri phau toktabaduni. Mamangda su Wakhal gi leina narubana Wakhal da potlum piganu haibaduda mana hairiba makhai innaba mayam su koi chen chenduna hotne. Sakhen magi bike to inthoktuna thodoknaba tawringaidani. Karaida no Mamagi khonjelni mangolda leptuna lauraklibedo. Asoi phawdani ma. Nangaina tawganu haiba thabakse adum tawine. Nupi machadugi manakta natro. Sakhen paukhum pide makhatara imamana. Nupi machado mina mayum palure hainasu chibon ngangne. Imungi mai khugadaba thabakti tawganu ko. Nangbu ma natradi atei nupi imta leitrabra haiba. Bike to start tawi. Sakhen mamai gi leithokta chatlamdai da hairami. Atai nupi do ma natabagine. Gari thauduna lakpana Caventers mamangda khami. Strawberry milkshake ama order tawraga madu puduna lai. Yumdu get lolamdabaduda manung changle. Chawkhraba yumdu mi kawbada kanasu khumlakte. Betina mi leitabagi wari tawrakhibadu ningsinglaktuna kada mathanta leiramgadra haiduna pakhatna kakhale adubo makhoi mamaga leirami. Matung onthoktuna famlibi magi sabando tumin leptuna yengje. Angang machana ningai tawbagum machinda milkshake haiduna murum soli. Makhutu khutum tasenduna table duda pop thaduna magi ningai du tawri. Makhoi mamana makhutu phajinaba hotne. Kada kanagumba machanglakpagum phawduda mamado mamai onthore. Bema, icha thoibi, tu, Sakhenna nangi milkshake to puri. Ha, kadai. Harau fuk haugatuna mamai leithorakhibani. Adubu Sakhen leptuna leirambaduda sakfamdo khangan hanjinki. Numittu phawba mahak Sakhen bu warauri. Atai maramgi natte magi dada purakte haiduna warauribani. Mabu khudingmak ngamgani haikibadaine ngamloidaba wasakte karigi saklibano haiduna sauribani. Makhoi ani gi mataududa mamasu kadudagi thoki. Makhoi ani khaktang ngaihore. Sakhen juni gi manakta leiriba table duda magi milkshake tu thami.
Juni jokriduda muk phamladuna table da thamliba milkshake to tapna loshinduna thakpa hawi. Wa amata ngangde mamai non thaduna tapna chingduna thai. Mana thaklibado tangkhai chalakpadani. Thabishna, haubra, nangna pamjabaduni. Kevinters ki strawberry milkshake. Khonjal di thokta Juni mangak tu khazik nomle. Khonjal thoktrabasu numit tu di paukhum khara khumle I haiduna sakhen harauje. Amuk makha tarakhe. Thabishna, nang Margaret to ningsingbra. Mana nang buyam hangi. Makhoida chak chabala ona hai. Nang na pamjana chaba insang asa sang pameda. Aduso mana thongbigin hairiba. Ngai hak leptuna kari khumlakpano yengi. Adubo paukhum amata pirakte. Amuk makha tarakhe. Makhoyumda. Chingda leibado. Nang mayam phasai haikibado. Lambi da chatpada chingmai phasaba mayam leibado. Amuk chatlosira. Chingda ki hom thaba mayam do. Chingi phasaba yengusira. Hada mukti Juni thaklamba milkshake to chap lepe. Bottle do nakan gi table do da thame. Mamai do non khatlai. Sakhen da yengduna tapna hanglakhe. Chingda. Juni na mangondo onsinduna wangang lakpaduda sakhen haraubana masado thomhatke. Chingda. Chingmatonda karose. Adubu Juni di wakhalamada taubagum hairakhe. Chinga atiyaga naknaiga. Magi mawongduda sakhen handakti tuminle. Chingnarap tawna magi matawdo yengduna le. Amuk makha tarakhe Juni. Chingda karadi atiyaga naknarani ko. Chingmatonda lepadi dadagaiga naknaran. Dada uba phangbayai. Sakhen chingda chasi. Chingkaruse. Lao sakhen chingda chasi ba. Chingda chasi lao. Machinda murum sonduna Juni ka dagi chenthoki. Sakhen mabu tanaba ngamkhide khamjaba ngamkhide. Kalakpa mi hoba phau khitraba thamai. Mikuptu dadi kalakpa na thumatki. Khanki. Ningjaki. Mikup amato oirabaso ai mahak to oininki. Mahak machet amato oirabaso ai oininki. Multiverse, parallel universe, atopa universe amada leiriba, atopa ai amaga, atopa nahag amaga. Thabishna, madudadi nangaiga hana thengnasi. Magi mahutta ai oina khanbiyu ko. Magi Juni oigan. Aigi Thabishna oibi. Atopa sangsara madadi aikhoini nungsi panthung yoduna nungai na leiri haiba wakhalduna aigi apenba oirake.